ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜꯅꯤ꯫ ꯁꯤꯒꯤ ꯁꯦꯀꯦꯟ ꯑꯦꯗꯤꯁꯟꯁꯤ ꯀꯝꯄꯤꯇꯤꯇꯤꯚ ꯁꯦꯛꯁꯟꯁꯨ ꯌꯥꯎꯔꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 6ꯇꯒꯤꯅ 9 ꯐꯥꯎꯅꯤ꯫ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜꯂꯤ ꯑꯦꯛꯂꯦꯝ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯜꯝꯁ, ꯐꯤꯛꯁꯟ ꯐꯤꯜꯝꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯍꯣꯜ ꯃꯔꯤꯁꯤꯗ ꯀꯥꯞꯇꯣꯔꯤꯕ꯫ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅꯗꯤ ꯁꯤꯅꯦꯃꯥ ꯃꯌꯥꯝꯁꯦ ꯀ꯭ꯔꯤꯇꯤꯀꯦꯜꯂꯤ ꯑꯦꯛꯂꯦꯝ ꯑꯣꯏꯔꯒ ꯌꯦꯡꯕꯗꯤ ꯐꯪꯗꯕꯀꯣ꯫ ꯑꯩꯈꯣꯏꯅ ꯈꯕꯔꯒꯨꯝꯕꯗꯗꯤ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗ ꯌꯦꯡꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯁꯨ ꯐꯪꯗꯕ ꯑꯗꯨꯒ ꯇꯤꯚꯤꯗꯁꯨ ꯌꯦꯡꯕ ꯐꯪꯗꯕꯁꯦ ꯁꯤꯒꯨꯝꯕ ꯐꯤꯜꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯁꯔꯀꯤꯠꯇ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯂꯤꯕ ꯐꯤꯜꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯌꯦꯡꯕ ꯐꯪꯗꯧꯔꯤꯕ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯗꯣ ꯄꯦꯀꯦꯖ 5ꯃꯨꯛ ꯌꯥꯎꯔꯤ꯫ 5 ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯁꯦꯛꯁꯟ ꯑꯃ, ꯕꯣꯠ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯛꯁꯟ ꯐꯤꯜꯝ, ꯑꯗꯒꯤ ꯅꯣꯔꯠ ꯏꯁ ꯀꯔꯦꯟ ꯍꯥꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯄꯦꯀꯦꯖ ꯑꯃ, ꯋꯥꯔꯜ ꯂꯦꯟꯁ ꯍꯥꯏꯅ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯃꯃꯤꯡ ꯂꯩꯔꯕ ꯐꯤꯜꯝ, ꯕꯣꯠ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯦꯟ ꯐꯤꯛꯁꯟ꯫ ꯐꯤꯜꯝꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ, ꯁꯦꯟꯁꯤꯕꯤꯂꯤꯇꯤꯁ ꯑꯦꯟ ꯏꯃꯣꯁꯟ ꯃꯌꯥꯝ ꯇ꯭ꯔꯤꯒꯔ ꯇꯧꯕ ꯐꯤल्म ꯀꯣ꯫ ꯑꯩꯈꯣꯏ ꯐꯤल्म ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯇꯣꯞꯄ ꯗ ꯑꯗꯔ ꯁꯥꯏड ꯑꯣꯐ ꯗ ꯋꯥꯔꯜ, ꯗꯦꯟ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗꯁꯨ ꯐꯤल्म ꯑꯃ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯒ ꯀꯣ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ꯫ We have a very good theater in Imphal also. ꯐꯤल्म ꯃꯌꯥꯝꯁꯦ ꯎꯠꯇꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯐꯦꯁꯇꯤꯚꯦꯜꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯅꯕꯀꯣ꯫ In a difficult time like we are facing right now in Manipur, ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯐꯦꯁꯇꯤꯚꯦꯜꯒꯤ ꯚꯦꯟꯌꯨꯁꯤꯗ ꯍꯥꯟꯅ ꯎꯅꯗꯕ ꯏꯃꯥꯟꯅꯕ ꯊꯦꯡꯅꯕꯁꯨ ꯌꯥꯏ꯫ ꯗꯦꯟ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯇꯧꯔꯒ ꯐꯤल्ꯃꯁꯤꯡꯁꯦ ꯌꯦꯡꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯃꯦꯇꯤꯅꯤ ꯍꯥꯏꯅ ꯀꯧꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤल्म 6 ꯌꯥꯎꯕ, ꯃꯅꯤꯄꯨꯔꯒꯤ ꯀꯔꯦꯟ ꯑꯣꯏꯕ ꯐꯤल्म ꯌꯥꯎꯕ, ꯑꯗꯒꯤ ꯄ꯭ꯂꯁ ꯃꯅꯤꯄꯨꯔꯒꯤ ꯔꯤꯃꯥꯁꯇꯔഡ് ꯃꯅꯤꯄꯨꯔꯤ ꯀ꯭ꯂꯥꯁꯤꯛꯁ ꯐꯤल्म 3ꯃꯨꯛ ꯌꯥꯎꯕ ꯄꯦꯀꯦꯖ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯟꯇꯥꯖ ꯍꯥꯏꯅ ꯀꯧꯕ 2023-24ꯒꯤ ꯐꯤल्म ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯟꯇꯥꯖꯇꯗꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯆꯍꯤꯁꯦ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯔꯒ 2022-21ꯒꯤ ꯐꯤल्म ꯑꯐꯕ ꯐꯤल्म ꯈꯟꯒꯠꯂꯒ ꯑꯗꯥꯏꯅ ꯃꯣꯟꯇꯥꯖ ꯍꯥꯏꯅ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯐꯤल्म ꯄꯨꯂꯞꯅ ꯐꯤल्म 50ꯃꯨꯛꯅꯤ ꯑꯩꯈꯣꯏꯅ 50 ꯍꯦꯜꯂꯦ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯗꯣꯏꯁꯦ꯫ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯗꯣꯏꯕ ꯃꯐꯝꯅ ꯄꯦꯂꯦꯁ ꯑꯣꯗꯤꯇꯣꯔꯤꯌꯝ, ꯁꯤꯒꯤ ꯄꯦꯂꯦꯁ ꯒꯦꯠꯇ ꯑꯩꯈꯣꯏꯒꯤ MSFDSꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯁꯤꯗ, ꯄ꯭ꯂꯁ ꯇꯥꯟꯊꯥ ꯄꯨꯂꯤꯁ ꯑꯦꯟ QMAX꯫